ngasi phonghiba tungan manipuri sifong sing amasung thokiba thawdo wathok sing digi maru oibe I pauk sing khonga saraga manipur to optional gi maike digi myamna thamjagi ahanbada maina tumna sakre city police station konwa pauna kaithil gi more market gi ahanba mathonda leiba phirol yonba dukan number CF7 asinga sinumidang pung 3 minute nifurom tapa matamda maina tumna sakre
Pressna phangma pawda maina tumna sakraba dukan adu hainobokdagi mongjam tejamani sai 95 koba miyo amagini dukan adu mauk-sagum ngasigi thong hanglamlaga nungthil lonsilamlaba matung dukan adudagi maikhu karakpa lambi chatpasingna unarakpadagi khudakta Manipur Fire Service ta pawpikhi pawhek phangbaga Fire Service ki team laktuna dukan adugi satar fakairaga hangdoktuna yengbaga loinana ising kapsinduna mai kanbagi thabak satharabasu dukan adugi manungda leiba phirolna singba tumna saklama thengnakhibani mai adu karidagi haurakibano haiba sap saba khangma ngamdrabasu short circuit gi haurakpa oigani haina chingnari atopa paw amadana sagol thadokano poni sagol kayamarum imphal gi maru oiba lambi singda lepsinduna leiba maramna asat awok toriba miyamna sauna khudong sadaba mayuna hale accident thoknabagi masa ohele maramasina sagol mapu singna makoina loiriba sagol singadu thadoktanaba Manipur lengaki Directorate of Veterinary and Animal Husbandry na phongdorakli department asigi director NG Ibotombina thadorakpa sirol amana hai lambi sorokta sagol kaya marum saaduna leibasina gari thauduna lakpa miyoisingda sauna khudong sadaba thogale masina miyoibagi punsi phaw manghanbagi masa ohele maramasina Manipur gi sagol loiriba miyoisingna makoi gi sasing adubu ningthina yingsinbiduna yariba makai ningthina thambiyu natragana makoi gi compound adudagi thowanbigano karigumba sagol singasi mafam ningthina leitrabadi pangai de leiriba margin Pony Complex natragana Lamphel Path laidiba Manipur Horse Riding and Polo Association gi campus asida sagol singasi thambiyo haidi sa sanbu lambi surokta thadoktuna thambasi Indian Penal Code 1973 gi makhada sairak pangbayai masida sunatana thawong asi Cattle Tres Pass Act 1871 gi wangmadani haina su serol asina makhatari Makasa tarakpoina to papawmana state sida khwaidagi faba health care service lehananaba policy semlagani health minister state sida khwaidagi faba health care service lehananaba minister amasum atai stakeholders singa tanaraga sabsaba policy ama semlagani haina health minister Dr. Sapam Ranjana ngasi CIC Wangoida summon scheme sanghabaga loinana operation theater gi operationalization launch tobagi thoramna phongdokhibani Nupi singamasum nauna polakpa angang sing selamata sangdana public health facility singna khwaidi faba health care pinabagi pandamda suman scheme launch tawkibagi thawramaduga mari lainana health minister Dr. S Ranjana chief guest ki role piraduna hakibada operation theater gi operationalization amasum suman scheme launch tawbasi department asigi singthaningai oiba achievement amani anobe activity singa sigi khudong saba singa du wangoi amasum masigi akoibida leiba miyamna fanglagani Healthcare delivery system asi fagat hananabagi damakta khwaidagi faba grassroots healthcare service mathautai hiramasiga mari lainana healthcare professionals singi commitment yamna mathautai health staff singi thangoi sengba masum kathokpagi service aduna global health ki pandamadu fangma ngamgani haina phongdokhi amaromdana Nagaland da Sek Gate kuntraga mari leibigi manungda kunga mathoi thonglon kre taragomdoi mathautori CS Nagaland State manung da puna Sek Gate kuntraga mari leibigi manungda kunga matoi thingjin khre dugo tarago humdoina hauji mathau tawduna leidi haina Chief Secretary J Alamna phongtorokhibaga loinana government na paikhalakliba thabak thorom singda miyamna mateng pangna appeal tarakli hiramasiga mari leina ngasi Kohima da state asigi DGP T Zone Longkumar amasum Home Commissioner Abhijit Sinha yauna pangtokiba pawgi mifam amada Chief Secretary Amalna makhatana hai Haukiba mek taraga mapanda Nagaland government illegals oiba mongda hangliba check posting thingzina na order mathuki order adugi matungina state police forcing na interstate check gate singda satuna yingsinba hoki maduda illegals oiba mawongda khonglamba thengnaraba matung masa khangdoklaga check gate singa du thingzin khibani state asi fauduna saliba gari singdagi loan yadaba mongda tax khomgat le haina complaint sing lakraba matung hiramasida government na ahenma mi yeng sangba horakhibani district DC singdasu makhatana hiramasigi matangda yengsinana ba khankhre hari mifam madura saruk yakhiba DGP zone phungdokhibada illegal oiba check gate sing thingzin khraba matung makhatana tax lobagi complaint nipa lakhre makhoi adugi manungda tarukti sairak phangningai oi Hiramasiga mari lainana tungan police station sing the FIR taruk launch tawkhre haidiba sing asigi mathakta thijinbagi thabak sataba hokre
Mara lairamnabadi logi matungina sab saba sairak pigani miyamnasu illegal oiba mongda tax lawba thengnarabadi khudakta maraknakpa police station amada hekta complaint tawba yagani. Miyamgi oiba mating yaudana government a paikhalakliba thabak thoramsing mapung fana mai pakpa ngamloi. Police personnel singkhaktana law maintain tawba ngamloi. Matam pumbada miyamgi mating mathoktai miyamnasu aranba tawba miyoising yokhatpagi hainabi thadoksi haina appeal tawki hainasu pausna makhatarakli. Atopa pawamundana huangang fazadaba cab driver singi license kakani transport department Guwahati city da cab service tawriba sing maru oina ola amadi Uber gumba app singi kuthangda mathau tawriba cab driver singna customer singda athibo hoi wata sizinaba natragana nuaitaba thaudok sing thoalabadi driver adugi license cancel tawgani haina state transport department na akanba warning ama issue tawkhre Mamang thagi lusilakpada cab driver amana maki passenger amabu tathi tawoina tawbagi thaudok thokraba matung akanba warning asi department gi maikaidigi tawrakhibani app ki kuthangda salairiba cab servicing gi fare gi matangda su passenger amadi driver singi marakta yamna toina yetnabagi thaudok sing thokli masigi matangda su ngalinge matamna mari lainaba singna athuba matamda yengsingadabani hairi lusilakpoina topa pawam national herald case ka mari lainana edina Sonia Gandhi amasum Rahul Gandhi samantokre Enforcement Directorate na yumsakisang numita Congress ki interim President Sonia Gandhi amasum Congress MP Rahul Gandhi National Herald case ka mari lainana samantokre case adu kumza English singa taraga mangada investigating agency sina close tawkrabani haina Congress na claim tawribani Congress ki lusing bamasum senior advocate Abhishek Manu Singhabina haiki maduri BJP na puppet agency sing sezinaduna politicals opposition singu kihanbagi thabak chathari National Herald asi ningtamagi matam phawba hangatna yengba yaba puwari laiji Mamata Rajani Farooq Abdullah yauna opposition lusingba punamak central agency singna attack tawri amasum Singhabi na makatana haki maduri kumza English singa niga taraga mangada idina National Herald case asi close toki toigom sum government na madu pamkhidi amasum mari leinaba idigi official sing lauthoklaga anaubo office sing hapki amasum case adu amuk hana hangki hairi masi inflation amasum atay problem kya dagi miyamgi pungning thaidoknabagi damaktani oiragliba khongthang asiga mari lainana Congress ki spokesperson Randip Singha Sojewala na haki madudi khudima asina aikhoibu kihanma ngamloi amasum aikoina nonjaba tawroi BJP na freedom fighter sing amasum laibak asigi lusingba singamadi makoina ningtam ihauda pikhiba contribution bu ikai khumna bide haina palladuna Singhabi na hai haujik lairi basi sel amata sena khidaba money laundering gi haifam khangdaba case amani haina su pausna makhatana su phongdorakli